mayam bahama mutida kali review tara nokcheri ngasisu mayam gidamukta podra lakchari ba movie si ga mamingna Anjaam Pathira movie si crime thriller movie ni aduga movie gi suspense sidi haidokchara rage movie yenglaga khangbiro bare mayam matam manganabda movie si gi wari si liba hojara lage aduga movie si gi wari liba matamda karigumba soike balan kiwa yabu taragasu mayam na ngapi gani haiba wafam asi thamjari movie si gi hopesin da aikoina Anwar Hussain hariba movie si gi main protagonist asibu uba fangi maksu gali thawraduna mafam amada lakhibani tasena haiba taragadi Anwar asi psychiatric samani aduga mahana masagi clinic amasu hangjaduna lei mahana mafam asida unaba laglibase criminal amabu unaba laglibani tasena haiba taragadi masi criminal asi kanaguma misakamtaga unaw haiba yadi tawbudabu hawjiki criminal asidi Anwar Hussain bu unagani haiduna पुलिस हरपदगी मफम लाखिबनी अनवर हुसैन से सेक्रेटरी ओइबनीसु तोंगानब क्लिनिक लेजरी जेल उनब लालिब मिसक ममिंग रवि कौई रवि मयामना सीरियल किलर रिपर रवि खंगई रवि मिसक कनागुम मिसक उनगे याखिदे अरोब मिकुब लाप अनवर उनगे हरखिबनी तसेंग तारगदी मिसिंग दंडी पीब से फांसी की चेराग पीखिबने मफम रवि की मनाक चंगतुना अनवर हंगलिबसे नंगन मीसिंग करीगिदमक्ता हालिबनो हादना हाखे मदुदा रवि हालिब मिसक असे मी अमनि खतगति नत्रे मी 14 मुनि महान हालिबसे मदगिदि रवि हरलिबसे सर ऐसे मी खरनदी नातैचाना हाबिदे रिपर रवि खरा हाबी क्रूएल रवि खरा हाबी साइको रवि खरा हाबी अदुगा आइगी मियेंगी मतुंगिनदी मसे ओइल पालदो वांगतनी आइदी मी हालपसे यानो नोंगाइजै आइना नुंथंग पादुना मी मगे मकोकता थोमतपा मतमदा मी अदुगी थोप अदु पुंचाइ चाइदुना स्कल अदुदगी मखोन अमा थोलपदो हाबिदि क्रैकिंग तौबगी मखोन अमा थोलपदो अस मदु ताबदनिसे आइना ख्वाइदगी नोंगाइजरिबसे हाइदुना हरके इंग्लिशतगा हारगदे एक्सटेसीगा हाइनाबदुनि हाइदुना हरे मदुगी नोंगाइबदु फंगनबैदमक्तनी आइना मीसिंग असि हालिबसे हाइदुना माना अनवर हरके अनवरसु साइकोलॉजिस्ट अमा ओइरेबनिना महान ngalibasing ado adumukta aduna derame मतो उसुमना रवि रसु महा के पुंसी वारी सिंह दुली थोरखे अनवर हरबन पासे महा साइकियाट्रिक सोय बतारगसो मान क्रिमिनोलॉजी दा पीएचडी तौदुना लेरबे मरमदरा मान क्रिमिनल का मरुंग उनरदुना मखोय वखलोन से करी खलिबनो हाइबसे खंगबा पामखे अनवर की इमुंग मनुंगदा मी अनि खतंग लेरबे महा की नपीने अमसो महा की मचाने अदुगा महा की नपीसिना फातिमा हाइदुना कवे अनवर की सो पुलिस दा ममानबम लेरबे अदुगा महा की ममिंग असिना अनिल माधवन कवे अदुगा महा की पोस्ट असिना असिस्टेंट कमिश्नर ऑफ पुलिस ने अदुगा महा असी पीएचडी तौरिबनिना हौजे क्रिमिनोलॉजी से दरकार ओइबनिना महा ममानबतुगी मनाक्ता लातुना मकोई पुलिस की स्टेशन अदुरा लाखिबा क्राइम सिंग अदुगी मतंगदा खना नैनबा अमसुंग पुलिस ता मतेंग पांगनबैदमत महा असी तोइना तोइना लाखे महा की ममानबतुना हरगलेबसे मकोई पुलिस स्टेशन अदुदा क्रिमिनोलॉजिस्ट की पोस्ट अमा चंगी हाइदुना हरके मरमदुना नंगी सेक्रेटरीज की सर्टिफिकेट खक्तना यारो डिप्लोमा तोक्तबसु यारो हाइदुना हरके मदुदा अनवरना आईडी पीएचडी तौरी हाइदुना हरे अदु तागदी याम फरेने नंगी पीएचडी दु लोइरबा मतुंगदा अखोय पुलिस के नंगना क्रिमिनोलॉजिस्ट ओइरो हाइदुना हरके क्रिमिनोलॉजिस्ट हाइतारगदी क्रिमिनल अमना करी वखन खलिबनो हाइबसे खंगदोना बैदमक्ता साइकियाट्रिस्ट डॉक्टर अमा चंगी अदुगा मखोयदा पुलिस सिंगना मतेंग लौई अनवर से पीएचडी तौरिबनिना महा फील्ड एक्सपीरियंस पामी हाइबदि क्राइम थोकपा मफम अदुरा चलदुना थोलिबा थौदोकसिंग अदु करी थोलिबनो हाइबसे खंगबसु पामखे मतो उसुमना महासु मयमदा हलपा टाइमिंग अदुदा महासु मफम अमदा चुरुप थक्तुना लेरमे चुरुप थक्तुना लेरिंगै तंजादुदा इंग्लिश यामना ngang चांगनी बमलामे इंग्लिश यामना ngang चांगनी बदुना जुलिस सीजरगी मतांगदगा वरी फजना हरपै मोंग ताबा मतन महासु पेमेंट कितुना चांगनी बदुना महा पैसा खरा पिरमे पैसा अदु उरुबा मतमदा चांगनी बसु यामना हरावदुना मंगोदा हरमनि वफम असे ngasidagiди nang ahing tumda bahawni nang matha yamna sargani ngasidagidi tumdana lienba kyamrum oiragani haiduna mahak mafam adure chatki numidangi matamda mayumda halaktuna mahaksu mahaki nupi amasung angang aduga tuminaba matam aduda changliba nupaduna harakhiwa wafam adu khanduna adumak lerami madura mahaki nupiduna haraklibase nangna adu yamna henjana khalibdu karigano madui angaw phaiduna ngaga nangna heda thajaribana karigi oroi paloi da wani tummu yare haiduna mahaki nupiduna harakhi asum tawduna mahaki nupina hajaba taragasu अनवरनदी महाक वखलोंदा कलिगुममने खली मदुदी मदुगी नुपाना अतोप मिसक्ता हाइदबिदा अइंगोंदा खत अपानना हरमदना चख्रिबसे कलिगिनो हाइदना माल खंजेदुना लेहवे मरमदी महाक
ꯀ꯭ꯔꯤꯃꯤꯅꯣꯂꯣꯖꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ DSP ꯑꯕ꯭ꯔꯥꯍꯝ ꯈꯨꯔꯦꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯂꯤꯛ ꯑꯃꯒ ꯌꯨ ꯊꯛꯑꯗꯨꯅ ꯖꯨꯋꯥ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯍꯧꯏ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯤꯞ ꯂꯦꯝꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯔꯤ ꯑꯁꯨꯝ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯤ ꯚꯦꯟ ꯑꯃ ꯃꯩ ꯑꯉꯥꯡꯕ ꯉꯥꯜꯂꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯀꯅꯥ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯅꯤꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯛꯈꯤ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯅ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯏꯗ ꯐꯣꯛꯁꯀꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯊꯣꯡꯊꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯉꯥꯜ ꯑꯃ ꯂꯩ ꯑꯃꯁꯨꯡ ꯍꯦꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯑꯃꯁꯨꯡ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯀꯔ ꯑꯅꯤꯈꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯐꯤꯜ ꯑꯗꯨꯗ ꯉꯁꯥꯏ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ DSP ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯂꯨ ꯈꯣꯠꯂꯨꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯁꯥ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯗꯥꯔꯗ ꯑꯣꯏꯅ ꯍꯥꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯤꯀꯥꯗꯥꯔ ꯑꯗꯨꯗ ꯇꯝꯅ ꯍꯥꯏꯅꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯝꯃꯤ ꯑꯟꯋꯔꯁꯨ ꯁꯨꯒꯨꯝꯕ ꯐꯤꯜꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯅꯤꯜꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯕꯣꯗꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯍꯥꯠꯂꯝꯂꯤꯕ ꯈꯨꯍꯥꯠ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯕ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯐꯨꯛꯇꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯃꯤꯠ ꯑꯗꯨꯁꯨ ꯍꯤꯡꯅ ꯀꯣꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯑꯁꯨꯝ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯈꯜ ꯑꯃꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯍꯨꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯍꯨꯏꯅ ꯐꯪꯗꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯍꯥꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯠꯂꯤ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯀ꯭ꯂꯨ ꯑꯃꯠꯇ ꯊꯝꯃꯝꯗꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯅꯕꯒꯤꯗꯃꯛꯇ DCP ꯀꯦꯊꯔꯤꯟꯕꯨ ꯀꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ DCP ꯀꯦꯊꯔꯤꯟꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯃ ꯁꯦꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯃꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎ ꯇꯧꯏ ꯑꯃꯁꯨꯡ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕꯗ ꯀꯥꯟꯅꯕ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯩꯁꯨ ꯃꯨꯠꯈꯤꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯩ ꯃꯃꯤ ꯍꯦꯛꯇ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯕꯣꯗꯤ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯕ꯭ꯂꯗꯇ ꯑꯉꯛꯄ ꯃꯈꯜꯒꯤ ꯗ꯭ꯔꯒ ꯑꯃ ꯌꯥꯎꯏ ꯇꯣꯜꯐꯤꯗꯝ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯗ꯭ꯔꯒ ꯑꯁꯤ ꯑꯍꯤꯡ ꯇꯨꯝꯃꯨ ꯌꯥꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯒꯨꯝꯕ ꯇꯨꯝꯅꯤꯡꯗꯕꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯗꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯛꯂꯤꯕ ꯑꯁꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯌꯦꯡꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯄ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯟꯋꯔꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯅꯤꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯃꯤ ꯑꯃꯕꯨ ꯍꯥꯠꯄ ꯑꯃꯁꯨꯡ ꯃꯤ ꯑꯃꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯅ ꯆꯥꯍꯟꯅ ꯈꯞ ꯆꯣꯡꯍꯗꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯃꯁꯤꯗꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯝꯅ ꯑꯗꯣꯝꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯔꯦꯗ ꯑꯦꯂꯥꯔꯠ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯤꯜꯗꯤ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯂꯝꯃꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯂꯤꯕꯅꯤ ꯅꯪꯅ ꯑꯍꯤꯡꯗ ꯑꯩꯕꯨ ꯐꯣꯟ ꯇꯧꯔꯒ ꯍꯧꯗꯣꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯊꯤꯁꯤ ꯉꯥꯡꯅꯕꯒꯤꯗꯃꯛꯇꯔ ꯌꯥꯔꯤ ꯇꯨꯝꯃꯨ ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯑꯟꯋꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯇꯨꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯈꯔ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯁꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤ ꯑꯁꯨꯝ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯦꯟ ꯑꯃ ꯂꯥꯛꯈꯤ ꯚꯦꯟ ꯑꯗꯨꯗꯒꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯐꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯩ ꯑꯃ ꯉꯥꯜꯂꯛꯄꯗꯒꯤ
hello harakhi amasung ma mafam maduda phone huntomduna mangkhe haibidi makhoina kidnap tawduna puduna chakhibani madurigidi mafam madu leiba makhoi constable duna makhoigi officer du buthirappa maduda makhoigi officer du mafam madura leramdre aduga sunmatagi ma ki phone adu khatang taaduna lerambagi mawang lu thingnaki mato usumna makhoisu makhoigi superior officer singadu mafam madura kauki amasung makhoigi officer du mangkhre aduna paw tamname madugidi Catherine su mahaki timadu mahaki sel adula paw piraglebase mafam masir leriba police khudimak singachi 24/7 thafak tawgadabani maramdi kidnapper singasi yamna toina active ore haduna mahaki sel adula paw loina tharame tawbudabu makhoina ngangnariba singaduri somna kanda kidnapper singaduna makhoigi sel adu loina taadun lerame madugidi mafam adula leriba CCTV camera khudimak singachi police na loina monitor tawduna lerame asum tawduna police singadu mafam khudimak ta sai thokduna lerame police aduna sum patrolling chalingai matamaduna mafam aduna van am lakhe van adu makhoi he uruba matamaduna maling haduna thobi mawang uruba matamda police aduna backup tharo haduna harakhe asum tawduna police adu van adu manakta changsinba matamaduna van adu so chieng hige tawba tanjaduna mafam aduna backup camera laktuna van adu phakhe tawbuda van adu hangdoktuna yenuba matamdadi mafam aduda suruptagi khainidagi hidang mana camera yawduna lembagi makhodi mafam adulagi kiduna chenba oduna lerame Nongalapa matamda Palsan hariba police officer sana makoi police station adugi manakta mapan thongna bidamata asum changkhiltuna mapan thongni tanjadula mana mamari tholuba matamda statue of justice ado leptuna lerbai mongama okay mato masumna suyamna phajaraba murti si mafam sel leripse karigino hadina mana changsiltuna yengluba matamdadi murti dugi nakanda mamang thakta kidnap tawkiba police officer tasu mamang thakta sikhiba dugumna taadun lerambagi mawang adu okay haibadi nupa adugi mamit adu lokthwe aduga mathabagtagi mahaki heart adu so phoktoktuna mahaku hatkibani aduga masi haliba sisu mahapu hingna loktoktuna hatkibani aduga mafam adu taadun leramliba statue of justice adu so haibadi mamit punsinba statue do ramde mamit pangthoktuna phajana mamit adu haktuna semba waduna lerami aduga mafam adugi haibadi police station adugi CCTV camera ado makoina somasum yengluba matamdadi makoi CCTV camera gi footage sing adudi kanaguma misakamana hek tawduna lupta thadul lerame matawdu urba matamda makoi yam ngakhi haibadi lup adu numit humni mamangi lupni makoina mataw karamna khakibno haibataragadi dasehara gi raban mai thanaba phubagi footage adu atamaina yawambani matawdu da makoina khanglibasi dasera thokibdi koire aduga masigi footage asidi mawataki footage ne haidra khangkhe madigi makoina khamangam libasi masigi killer si icham chamba killer dinatre mahagasi yamna haiba hacker amadi oire habisi khamangam khe madurigi moi masena khanaribasi masigi mihar si karigumba serial killer na harpa oiba tarakadi mamangi mihar adu haibede construction da hundoktuna thamlamba matam madudadi masigi statue of justice si yawmde kamai tori bazano haidra khanarame madurigi mafam madugi crime scene adugi photo ado anwarna asumasum yengame madudagi photo ado makoigi screen asol thado haduna hari asum tawduna makoina zoom tawduna yengluba matamdadi statue of justice ado nungamai malumda lerambagi mawang ado makoina ubu phangkhe madudagi makoigi officer nupi aduna yamna sawduna nakoina suyam thabak to section 3 base karkino mafam adura yam thunu chalu aduga madugi statue ado lor chu haduna harakhe aduga yamnga pa haib taragadi statue of justice asi anambanadi mami loina punjanbani adugu masidi mamiti punjante aduga mahaki masak asiso anambanadi Greek ki oiba sak oi tawbani adubu masidi Indian nupi gi masak oina semi masi yamna haiba kalakar amada murti kar amada phajana seman khibani habisi mide makoina khambangam khe maduragi di anwarna mahana asum lakpa matam aduda ATM mamada mahana nupa mabu upafangi nupa se hanadi maki patient oramani taseng haibtaragadi nupa se yamna haiba hacker amani aduga nupa se maming asana Andrew kawi mapu anwarna phardana polista sinarami amazong makoi mating pangna bidang taharakhe mato usuna Andrew na mafam madar leba police sing aduda makhoi gi CCTV gi footage sing asi mato karam na hulan khibano amazong mato karam na mafam madar makhoi ni hack tok khibano haibagi wafam sing asi loina takduna lerame madigi makhoi officer nupi Catherine na Andrew bu makhoi gi police station aduda makhoi gi mating pangna bidang ta adumuk leiro haduna mangol haike amazong yumda pau thakro haidun harakhe wafam matu tarbu matamda Andrew di yam ngakhi amazong Anwar di yam harawrami maramde ngasai mahal ATM mamangda phamdana leramni badude ATM da mina paisa thokpala pamatamda ATM gi pin adu once amtang enter tokpitargadi mahaki system da loina tholok trebani aduga paisa sing adu mahal loina hurana bahona dar leramani
ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯀꯥꯟꯅꯅꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯕ ꯑꯁꯤ ꯑꯟꯋꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯦꯟꯗ꯭ꯔꯌꯨꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯑꯟꯋꯔꯁꯨ ꯗꯨꯀꯥꯟꯗ ꯆꯠꯂꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯍꯥꯏꯕꯗꯤ ꯃꯨꯔꯇꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯀꯌꯥ ꯃꯔꯨꯝꯗ ꯆꯠꯂꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯨꯔꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯌꯣꯟꯕꯨ ꯌꯣꯟꯗ꯭ꯔꯕꯅꯤ ꯄꯤꯁ ꯑꯍꯨꯝꯈꯛ ꯂꯩꯔꯝꯕꯅꯤ ꯄꯤꯁ ꯑꯃꯅ ꯀꯣꯠꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯁ ꯑꯃꯅ ꯐꯤꯂꯝ ꯇꯧꯕ ꯀꯥꯡꯕꯨꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯁ ꯑꯃꯗꯤ ꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯃꯤꯠꯁꯤ ꯀꯥ ꯍꯦꯟꯅ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯤꯗꯤ ꯃꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯍꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯁꯨ ꯏꯟꯗꯤꯌꯟ ꯅꯨꯄꯤ ꯃꯥꯟꯅ ꯁꯦꯝꯃꯤ ꯃꯁꯤꯒꯤ ꯀꯂꯥꯀꯥꯔ ꯑꯁꯤ ꯑꯆꯝꯕ ꯀꯂꯥꯀꯥꯔꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯤꯕꯨ ꯀꯁꯇꯝ ꯑꯣꯏꯅ ꯁꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯅꯨꯄꯤ ꯑꯃ ꯈꯨꯡꯒꯪ ꯑꯃꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯖꯁꯇꯤꯁꯀꯤ ꯃꯇꯥꯡꯗ ꯐꯦꯁꯕꯨꯛꯇ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯨꯄꯤꯔꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯁꯨꯄꯤꯔꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯐꯦꯁꯕꯨꯛꯀꯤ ꯑꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯍꯥ ꯑꯣꯏꯊꯣꯛꯄ ꯑꯍꯜ ꯑꯣꯏꯍꯟꯕ ꯇꯧꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯖꯁꯇꯤꯁꯀꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯁ꯭ꯇꯦꯆꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯪꯗꯦ ꯐꯦꯁꯕꯨꯛꯇꯒ ꯌꯥꯝꯅ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯃꯗꯨꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯆꯠꯂ ꯍꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯃꯥꯡꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯑꯟꯋꯔꯁꯨ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯥꯇꯤꯃꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯗꯥ ꯚꯤꯟꯁꯤ ꯀꯣꯗ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯂꯥꯀꯥꯔ ꯑꯃꯅ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯛꯄ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯕ ꯁꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁꯤꯒꯅꯦꯆꯔ ꯑꯁꯤ ꯂꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯨꯔꯇꯤꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯁꯤꯒꯅꯦꯆꯔ ꯑꯁꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯟꯋꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯨꯔꯇꯤꯗꯨ ꯌꯥꯝꯅ ꯊꯣꯔꯣꯠꯂꯤ ꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯤꯒꯅꯦꯆꯔ ꯑꯝꯇ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯐꯥꯇꯤꯃꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯦꯊ꯭ꯔꯤꯟꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯃꯔꯨꯝꯕꯨ ꯃꯤꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒꯤ ꯐꯣꯟꯁꯤꯡꯗꯨ ꯂꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯈꯣꯡꯅ ꯂꯣꯏꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯀꯗꯕꯅꯤ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯅ ꯆꯠꯅꯒꯅꯤ ꯑꯃꯅ ꯑꯃꯕꯨ ꯎꯕ ꯐꯪꯅꯕꯒꯤ ꯃꯑꯣꯡꯗ ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯑꯃꯕꯨ ꯍꯦꯛ ꯐꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯤꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯁꯨ ꯁꯤꯚꯤꯜꯗ ꯈꯔ ꯆꯠ ꯌꯨꯅꯤꯐꯣꯔꯝꯗꯈꯔ ꯆꯠ ꯇꯧꯔꯝꯃꯤ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯈꯣꯏꯁꯨ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯗꯨꯅ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯀꯦꯊ꯭ꯔꯤꯟꯁꯨ ꯀꯅꯥ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯄꯜꯁꯟ ꯑꯗꯨꯁꯨ ꯃꯍꯥꯛ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯀꯦꯃꯦꯔꯥꯁꯨ ꯄꯥꯜꯂꯤ ꯑꯗꯨꯒ ꯀꯦꯊ꯭ꯔꯤꯟꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯊ꯭ꯔꯤꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯦꯊ꯭ꯔꯤꯟꯒꯤ ꯃꯃꯥꯡꯗ ꯚꯦꯟ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ ꯚꯦꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯒ ꯀꯦꯊ꯭ꯔꯤꯟꯗ ꯂꯛꯅꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥ ꯈꯔ ꯂꯥꯛꯇꯨꯅ ꯀꯦꯊ꯭ꯔꯤꯟꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯗꯅ ꯂꯛꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯊ꯭ꯔꯤꯟꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯍꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯥꯛꯍꯧꯕ ꯄꯜꯁꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯃꯔꯩ ꯇꯨꯔꯩ ꯌꯦꯠꯅꯔꯤꯉꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯅꯝꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯜꯁꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯄꯜꯁꯟꯒꯤ ꯐꯣꯟꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯣꯏ ꯈꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯜꯁꯟꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯋꯣꯜꯐꯀꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯁꯤ ꯃꯤ ꯑꯃꯈꯛꯇꯗꯤ ꯅꯠꯇ꯭ꯔꯦ ꯃꯤ ꯑꯅꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝꯅꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯤꯕꯁꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯨꯄꯤꯔꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯀꯦꯊ꯭ꯔꯤꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯗꯣꯔꯤꯕꯁꯤ ꯅꯈꯣꯏꯅ ꯅꯠꯇꯦ ꯑꯩꯅ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ
ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯃꯥꯖꯟ ꯍꯥꯏꯔꯤꯕ ꯗꯦꯂꯤꯚꯔꯤ ꯀꯝꯄꯅꯤ ꯑꯃꯗꯒꯤ ꯃꯤ ꯑꯅꯤ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯐ꯭ꯔꯤꯖ ꯃꯥꯟꯕ ꯎꯄꯨ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯩ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯃꯁꯤ ꯑꯃꯥꯖꯣꯟ ꯅꯠꯇꯦ ꯑꯃꯥꯖꯣꯟ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯖꯟ ꯍꯥꯏꯇꯥꯔꯦ ꯗꯦꯂꯤꯚꯔꯤꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯑꯃꯠꯇꯁꯨ ꯑꯣꯔꯗꯔ ꯇꯧꯈꯤꯗꯕꯅꯤ ꯃꯈꯣꯏꯅ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯂꯤꯕꯁꯤ ꯑꯟꯋꯔꯒꯤ ꯃꯌꯨꯝꯗꯅꯤ ꯑꯗꯨꯒ ꯐꯇꯤꯃꯥꯅꯗꯤ ꯄꯣꯠ ꯑꯃꯠꯇ ꯑꯣꯔꯗꯔ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯄꯤꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯑꯁꯤ ꯊꯤꯜꯂꯝꯕ ꯇꯥꯔꯦ ꯁꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯇꯤꯃꯥꯅꯁꯨ ꯀꯅꯥꯒꯨꯝꯕ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯅ ꯃꯈꯣꯏꯗ ꯒꯤꯐꯠ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯟꯋꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯐꯇꯤꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯐ꯭ꯔꯤꯖꯀꯨꯝꯕ ꯀꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯟꯋꯔꯅ ꯑꯩꯗꯤ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯕꯥꯔꯊꯗꯦꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯟꯋꯔꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯐꯇꯤꯃꯥꯅ ꯄꯣꯠ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯔꯝꯃꯤ ꯃꯥꯅ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯗꯨꯅ ꯄꯣꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯟꯋꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯃꯍꯥꯛꯁꯨ ꯄꯦꯀꯦꯖ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯜꯁꯟꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯨ ꯀꯣꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯊꯕꯥꯛꯁꯨ ꯍꯥꯔꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯨꯔꯇꯤ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯐꯇꯤꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯃꯍꯩ ꯂꯣꯏꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯃꯔꯨꯝ ꯐꯇꯤꯃꯥꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯀꯦꯊꯔꯤꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯀꯦꯊꯔꯤꯟꯅ ꯐꯇꯤꯃꯥꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯁꯨ ꯆꯦꯟꯅꯕ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯕꯣꯛꯁ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯕ ꯃꯇꯝꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯑꯥꯙꯥꯔ ꯀꯥꯔꯗꯀꯤ ꯗꯦꯇꯥꯕꯦꯁꯇ ꯃꯦꯆ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯃꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯣꯀꯦꯟ ꯁꯃꯤꯔ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯁꯃꯤꯔꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯃꯤꯔꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯏ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯃꯤꯔꯒ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯇꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯤꯁꯥꯕ ꯀꯤꯇꯥꯕꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯦꯟꯗ꯭ꯔꯨꯅ ꯁꯃꯤꯔꯒꯤ ꯐꯦꯁꯕꯨꯛ ꯗꯦꯇꯥꯕꯦꯁ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯧꯗꯨꯅ ꯂꯧꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀ ꯐꯣꯇꯣ ꯇꯣꯏꯅ ꯀꯥꯞꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯚꯤꯀꯤ ꯃꯥꯔꯤꯌꯥ ꯀꯧꯏ ꯑꯗꯨꯒ ꯚꯤꯀꯤ ꯃꯥꯔꯤꯌꯥ ꯑꯁꯤ ꯁꯃꯤꯔꯒ ꯇꯣꯏꯅ ꯂꯣꯏꯅꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯤꯀꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯅꯝꯕꯔ 4-5 ꯐꯪꯉꯝꯃꯤ ꯑꯃꯁꯨꯡ ꯐꯣꯟ ꯅꯝꯕꯔ 2 ꯑꯃꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯦꯟꯗ꯭ꯔꯨꯅ ꯍꯦꯛ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯕꯤꯔꯌꯥꯅꯤ ꯑꯣꯔꯗꯔ ꯇꯧꯔꯝꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯤꯀꯤꯁꯨ ꯃꯍꯥꯛꯀꯤ ꯐꯣꯔꯦꯟ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯚꯤꯀꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯁꯃꯤꯔ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯚꯤꯀꯤ ꯀꯔꯤꯝꯇ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒ ꯅꯪ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧ ꯇꯥꯔꯒꯗꯤ ꯅꯪꯌꯥꯡꯂꯦꯟ ꯑꯗꯨ ꯁꯥꯒꯠꯂꯕ ꯃꯇꯨꯡꯗ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯤꯀꯤ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯁꯃꯤꯔꯒ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯑꯍꯥꯟꯕ ꯍꯦꯛ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯁꯤꯝ ꯑꯃꯒ ꯐꯣꯟ ꯑꯃꯒ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯚꯤꯀꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯦꯟꯗ꯭ꯔꯨꯅ ꯄꯤꯔꯛꯈꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯃꯍꯥꯛꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯔꯗꯨꯅ ꯁꯃꯤꯔꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯁꯃꯤꯔꯁꯤ ꯉꯥ ꯐꯥꯐꯝ ꯖꯒꯥ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯂꯣꯀꯦꯁꯟ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯆꯥꯗꯕꯤꯗ ꯀꯪꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯃꯤꯔ ꯑꯁꯤ ꯁꯤꯕ ꯀꯨꯏꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯑꯁꯤꯕ ꯃꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯦꯡꯕꯗꯨꯅ ꯃꯍꯥꯛꯅ ꯁꯃꯤꯔꯒꯤ ꯕꯣꯗꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯁ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯅꯕ ꯍꯣꯠꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯟꯋꯔꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯆꯥ ꯂꯣꯜꯂꯤꯕ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯦꯇꯂꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯟꯕꯅꯤ ꯃꯨꯔꯇꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯇꯂꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯚꯦꯄꯔ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯗꯥ ꯚꯤꯟꯁꯤ ꯀꯣꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯔꯇꯤ ꯑꯃ ꯁꯥꯕ ꯇꯥꯔꯒꯗꯤ ꯁꯤꯒꯅꯦꯆꯔ ꯑꯃ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯑꯁꯥꯕ ꯚꯦꯄꯔ ꯑꯗꯨꯅ ꯊꯦꯡꯂꯨꯕꯗꯒꯤꯗꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯤꯡ ꯑꯃ ꯊꯣꯛꯂꯛꯈꯤ
ꯑꯗꯨꯒ ꯏꯔꯝꯂꯤꯕ ꯑꯁꯤ SD ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯦꯟꯗ꯭ꯔꯌꯨꯗ ꯍꯪꯕ ꯃꯇꯝꯗ ꯑꯦꯟꯗ꯭ꯔꯌꯨꯅ ꯒꯨꯒꯜ ꯇꯧꯗꯨꯅ ꯊꯤꯔꯗꯨꯅ ꯃꯁꯤꯒꯤ ꯃꯦꯇꯜ ꯑꯁꯤ ꯃꯦꯇꯜ ꯑꯅꯤ ꯃꯤꯛꯁ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯦꯇꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯥꯕ ꯃꯅꯤꯟ ꯌꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯔꯤꯑꯦꯛ ꯇꯧꯗꯨꯅ ꯉꯥꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯨꯔꯇꯤꯀꯥꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯂꯣꯟꯅ ꯊꯨꯞꯅ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ SD ꯀꯧꯕ ꯃꯨꯔꯇꯤ ꯁꯦꯝꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯊꯤꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯝ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯤꯡ ꯑꯁꯤ ꯁꯨꯙꯥꯀꯔ ꯗꯦꯕꯂꯣꯀꯝ ꯀꯧꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ SD ꯅ ꯍꯧꯕ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕ ꯁꯨꯙꯥꯀꯔ ꯗꯦꯕꯂꯣꯀꯝꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯙꯥꯀꯔ ꯗꯦꯕꯂꯣꯀꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯃꯔꯝꯗꯤ ꯃꯨꯔꯇꯤ ꯑꯗꯨ ꯁꯥꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯅꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯨꯔꯇꯤ ꯑꯗꯨ ꯊꯦꯡꯅꯕꯒꯤ ꯍꯥꯏꯕꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯥꯈꯤꯕ ꯃꯨꯔꯇꯤ ꯑꯗꯨ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯩ ꯇꯥꯔꯦ ꯑꯗꯨꯒ ꯃꯨꯔꯇꯤ ꯑꯁꯤ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯙꯥꯀꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯖꯁꯇꯤꯁ ꯑꯁꯤ ꯃꯉꯥ ꯁꯥꯎ ꯍꯥꯏꯗꯨꯅ ꯃꯉꯥ ꯁꯥꯈꯤꯕꯅꯤ ꯃꯈꯣꯏꯅ ꯃꯨꯔꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯨꯔꯇꯤ ꯑꯗꯨ ꯁꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯊꯔꯤꯟ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯨꯙꯥꯀꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯁꯛꯄꯨꯗꯤ ꯈꯪꯏ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯣꯡꯃꯗꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯧꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝꯁꯨ ꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠꯇ ꯂꯤꯀ꯭ꯋꯤꯗ ꯑꯃ ꯍꯥꯞꯄꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯁꯤ ꯃꯤꯠ ꯂꯣꯏꯅ ꯇꯥꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯕ ꯉꯝ ꯇꯥꯔꯒꯁꯨ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯑꯃ ꯀꯧꯗꯨꯅ ꯃꯁꯛ ꯑꯗꯨ ꯌꯦꯛꯄ ꯇꯥꯔꯒꯁꯨ ꯃꯁꯤꯅꯤ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯙꯥꯀꯔꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯊꯤꯂꯤ ꯂꯥꯛꯑꯝꯃꯤ ꯃꯦꯊꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯄꯨꯂꯤꯁ ꯑꯃꯗ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯖꯁꯇꯤꯁꯇꯨꯒꯤ ꯃꯇꯥꯡꯗ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯒ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇꯪ ꯄꯨꯂꯤꯁꯇ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊ꯭ꯔꯦꯠ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯟꯗ꯭ꯔꯌꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯃ ꯍꯦꯛ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯦꯛꯇ ꯊꯥꯗꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯣꯐꯋꯦꯌꯔ ꯑꯃ ꯁꯥꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯃꯁꯤ ꯏꯟꯁꯇꯣꯜ ꯇꯧꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯐꯣꯟꯗ ꯑꯦꯛꯁꯦꯂꯦꯔꯣꯃꯤꯇꯔ ꯅꯠꯇ꯭ꯔꯒꯅ ꯖꯥꯏꯔꯣꯁꯀꯣꯞ ꯍꯥꯏꯗꯅ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯁꯦꯟꯁꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯁꯥꯔꯒꯦ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯋꯦꯕꯁꯥꯏꯠꯇ ꯊꯥꯒꯠꯂꯁꯤ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯔꯠꯆꯟꯗ꯭ꯔꯟ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯇꯂꯕ ꯈꯔ ꯅꯤꯔ ꯆꯥꯔꯝꯃꯤ ꯑꯃꯁꯨꯡ ꯇꯂꯕ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯁꯥꯖꯟ ꯂꯕꯔꯁꯤꯡꯒꯤꯅ ꯁꯥꯖꯟ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯃꯍꯥꯛꯁꯨ ꯁꯥꯖꯟ ꯑꯗꯨ ꯄꯤꯈꯥꯎ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯝꯗꯨꯅ ꯆꯪꯈꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯃꯨꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇ ꯐꯣꯛꯁꯀꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯊꯦꯡꯅꯈꯤ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯗꯤ ꯁꯔꯠꯆꯟꯗ꯭ꯔꯒ ꯃꯈꯣꯏꯒ ꯑꯁꯨꯝ ꯐꯨꯅꯔꯛꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯗꯨꯅ ꯁꯔꯠꯆꯟꯗ꯭ꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯥꯖꯟ ꯃꯨꯟꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯎꯍꯧꯏ ꯃꯗꯨꯗ ꯀꯤꯗꯅꯦꯄꯔꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯥꯖꯟ ꯃꯨꯟꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯁꯔꯠꯆꯟꯗ꯭ꯔꯕꯨ ꯐꯥꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯔꯠꯆꯟꯗ꯭ꯔ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯁꯤ ꯂꯥꯟꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯈꯣꯏꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯛꯄꯗꯒꯤ ꯑꯦꯟꯗ꯭ꯔꯌꯨꯅ ꯁꯥꯈꯤꯕ ꯁꯣꯐꯋꯦꯌꯔ ꯑꯗꯨꯅ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯁꯨ ꯊꯣꯝꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯊꯣꯛꯄ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯤꯖꯤꯠ ꯁ꯭ꯄꯤꯅꯔ ꯑꯃ ꯊꯦꯡꯅꯈꯤ ꯃꯁꯤꯒꯤ ꯁ꯭ꯄꯤꯅꯔ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯁꯔꯠꯆꯟꯗ꯭ꯔꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛꯂꯗꯨꯅ ꯋꯤꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯍꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯦꯇ꯭ꯔꯣꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯇ꯭ꯔꯣꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯨꯝꯊꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯤꯜ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯦꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯁꯔꯠꯆꯟꯗ꯭ꯔꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ
ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛꯀꯤ ꯐꯦꯂꯣ ꯄꯣꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯔꯣꯝ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯃꯤꯠ ꯌꯥꯎꯔꯝꯗꯦ ꯃꯊꯕꯥꯛ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯖꯁꯇꯤꯁ ꯑꯗꯨ ꯄꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯋꯤꯜꯆꯤꯌꯥꯔꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯔꯆꯟꯗ꯭ꯔꯕꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯁꯨ ꯃꯦꯇ꯭ꯔꯣꯒꯤ CCTV ꯀꯦꯃꯦꯔꯥ ꯈꯤꯜꯂꯤꯈꯪ ꯈꯪꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯎꯠꯄꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯊ꯭ꯔꯤꯟꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯊꯧꯅꯥꯕꯨ ꯌꯥꯝꯅ ꯂꯩꯔꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯟꯋꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯅꯨꯄꯤ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯕꯨ ꯃꯥꯏꯀꯩ ꯂꯥꯟꯅ ꯄꯨꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯤꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯠꯂꯛꯂꯤꯕ ꯑꯁꯤ ꯑꯣꯐꯤꯁꯥꯔ 4 ꯁꯨꯔꯛꯂꯦ ꯑꯗꯨꯒ ꯍꯥꯠꯂꯛꯂꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯨꯄꯦꯔꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯁꯥꯎꯗꯨꯅ ꯀꯦꯊ꯭ꯔꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯀꯦꯊ꯭ꯔꯤꯟꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯦꯊ꯭ꯔꯤꯟꯕꯨ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄ꯭ꯔꯀꯥꯁ ꯀꯧꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯊ꯭ꯔꯤꯟꯅꯗꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯒꯗꯣꯔꯦ ꯁꯣꯜꯕ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯁꯨꯄꯦꯔꯤꯌꯔ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯄꯤꯔꯒ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯁꯨ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯔꯣꯝꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯀꯌꯥ ꯑꯃꯔꯣꯝꯗꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁ ꯑꯗꯨꯗꯒꯤ ꯀꯦꯊ꯭ꯔꯤꯟꯕꯨ ꯂꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯀꯥꯁꯄꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯗꯒꯤ ꯀꯦꯊ꯭ꯔꯤꯟꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯗꯤꯞ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯗꯤꯞꯅ ꯑꯟꯋꯔꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯟꯗꯛꯀꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗꯨꯗ ꯑꯅꯧꯕ ꯑꯃꯗꯤ ꯊꯦꯡꯅꯩ ꯃꯁꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗꯗꯤ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯨꯗ ꯍꯟꯗꯛꯀꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯁꯤꯗꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯅꯧꯕ ꯗ꯭ꯔꯒ ꯑꯃ ꯐꯪꯉꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯤꯇꯥ ꯕ꯭ꯂꯣꯀꯔ ꯃꯦꯗꯤꯁꯤꯟ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯦꯗꯤꯁꯤꯟ ꯑꯁꯤ BP ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯃꯦꯗꯤꯁꯤꯟꯅꯤ ꯑꯗꯨꯒ ꯁꯔꯆꯟꯗ꯭ꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ BP ꯂꯩꯕꯒꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯟꯋꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯍꯥꯛ ꯀꯦꯊ꯭ꯔꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯝꯂꯤ ꯃꯃꯥꯡꯊꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯖꯣꯜꯐꯤꯗꯤꯌꯝ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯁꯨꯞꯅꯗꯒꯤ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯅꯠꯇꯦ ꯃꯁꯤ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯐꯥꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯔꯒ ꯐꯥꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯃꯥꯛꯁ ꯎꯠꯂꯒ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯦ ꯀꯤꯍꯟꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯎꯠꯁꯜꯂꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯨꯞ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯥꯅ ꯈꯪꯅ ꯃꯁꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯅ ꯊꯥꯗꯅꯔꯝꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯁꯔꯆꯟꯗ꯭ꯔꯒꯤ ꯀꯦꯁꯇꯅ ꯃꯁꯤ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤ ꯃꯥꯅ BPꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯕꯅꯤꯅ ꯃꯈꯣꯏꯅ ꯀꯥꯞꯂꯛꯂꯤꯕ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯐꯪꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒ ꯃꯍꯥꯛꯀ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯁꯥ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯔꯆꯟꯗ꯭ꯔꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯔꯆꯟꯗ꯭ꯔꯟ ꯑꯁꯤ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯨꯔꯗꯨꯅ ꯋꯥꯟꯊꯍꯜꯂꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤ ꯍꯥꯏꯕꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯁꯨꯝꯅꯗꯒꯤ ꯍꯦꯛꯀꯔ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯕ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯔꯆꯟꯗ꯭ꯔꯒꯤ ꯕꯣꯗꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯍꯥꯏꯕꯗꯤ ꯃꯦꯇ꯭ꯔꯣꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯅꯝꯗꯅ ꯄꯨꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯦꯊ꯭ꯔꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯑꯩꯕु ꯀꯦꯁ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯅꯤꯟꯗ ꯂꯥꯛꯇꯨꯅ ꯇꯝꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯆꯨꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯦꯁꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯧꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯆꯠꯂꯒ ꯍꯥꯏꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯟꯋꯔꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯁꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯐꯤꯖꯤꯠ ꯁ꯭ꯄꯤꯟꯅꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯤꯖꯤꯠ ꯁ꯭ꯄꯤꯟꯅꯔ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯔꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯐꯤꯖꯤꯠ ꯁ꯭ꯄꯤꯟꯅꯔ ꯇꯥꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯤꯖꯤꯠ ꯁ꯭ꯄꯤꯟꯅꯔ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯤꯖꯤꯠ ꯁ꯭ꯄꯤꯟꯅꯔ ꯁꯤꯖꯤꯟꯅꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀꯤ ꯗꯦꯇꯥꯕꯦꯁ ꯑꯗꯨ ꯊꯤꯍꯟꯈꯤ ꯄꯨꯂꯤꯁꯀꯤ ꯗꯦꯇꯥꯕꯦꯁ ꯑꯗꯨꯗ ꯊꯤꯔꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯗ ꯐꯤꯖꯤꯠ ꯁ꯭ꯄꯤꯟꯅꯔ ꯄꯨꯊꯣꯛꯗꯨꯅ ꯎꯪꯂꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯥꯏꯃꯟ ꯃꯟꯆꯨꯔꯤꯌꯟ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯁꯥꯏꯃꯟ ꯃꯟꯆꯨꯔꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯤꯒ꯭ꯔꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯗꯤꯒ꯭ꯔꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯇꯨꯅ ꯇꯧꯔꯨꯕꯅꯤ ꯍꯥꯏꯕꯗꯤ BE ꯅꯤ
ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛꯀꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯗꯥꯔꯛ ꯋꯦꯕꯇ ꯄꯩꯁꯥ ꯊꯤꯔꯗꯨꯅ ꯗꯥꯔꯛ ꯋꯦꯕꯇ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯔꯨꯑꯦꯜ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯄꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯗꯥꯔꯛ ꯋꯦꯕꯇ ꯃꯁꯨꯒꯨꯝꯕ ꯑꯁꯤ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯤꯕꯨ ꯍꯤꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯗꯕꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯂꯦꯞꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯆꯔꯆꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯤꯖ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯃꯇꯨꯞ ꯀꯛꯊꯠꯂꯗꯨꯅ ꯕꯣꯔꯥ ꯑꯃꯗ ꯍꯟꯖꯤꯜꯂꯗꯨꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯏꯃꯟ ꯃꯟꯆꯨꯔꯤꯌꯟꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯃꯇꯥꯡ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯐꯤꯖꯤꯠ ꯁ꯭ꯄꯤꯅꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯐꯣꯇꯣ ꯀꯥꯞꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯍꯥꯛꯀꯤ ꯑꯞꯗꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯊꯣꯛꯈꯤꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯁꯨ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯑꯟꯋꯔꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯀꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯀꯥꯁꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯃꯤ ꯍꯥꯏꯕꯗꯤ ꯁꯥꯏꯃꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯅꯪꯅ ꯍꯤꯡꯉꯦ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯄ꯭ꯔꯀꯥꯁꯁꯨ ꯑꯟꯋꯔꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯑꯟꯋꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯕꯗ ꯅꯈꯣꯏꯅ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯊꯤꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇꯁꯤ ꯅꯈꯣꯏꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯀꯥꯁꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯥꯏꯃꯟꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯃꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯟꯗ꯭ꯔꯌꯨꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯦꯟꯗ꯭ꯔꯌꯨꯅ ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯊꯥꯒꯠꯇꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯃꯁꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯟꯋꯔꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯀꯥꯁꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯇ ꯃꯥꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯝꯂꯨꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯔꯝꯗꯤ ꯁꯥꯏꯃꯟ ꯑꯁꯤ ꯍꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯑꯟꯋꯔꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯃꯟꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯃꯟꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯃꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯑꯔꯕꯤꯟꯗꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁꯥꯏꯃꯟꯅ ꯍꯦꯀꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯔꯕꯤꯟꯗꯝ ꯍꯥꯏꯔꯤꯕꯁꯤꯅ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯣꯏꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯨꯁꯥꯏꯠ ꯅꯣꯠ ꯑꯃ ꯏꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯖꯁꯇꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯕꯣꯔꯤꯡ ꯆꯨꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯦꯟꯖꯟꯗꯨꯅ ꯆꯠꯄꯗꯨꯅ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯐꯥꯕꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯕꯤꯟꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯣꯛ ꯆꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯆꯥꯛꯄ ꯑꯁꯤꯒꯤ ꯆꯥꯟꯁ ꯑꯁꯤ ꯁꯥꯏꯃꯟꯅ ꯂꯧꯗꯨꯅ ꯁꯥꯏꯃꯟꯅ ꯑꯔꯕꯤꯟꯗꯝꯕꯨ ꯔꯤꯀ꯭ꯔꯨꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯦꯛ ꯅ꯭ꯌꯨꯁ ꯑꯁꯤ ꯁꯟꯗꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯔꯕꯤꯟꯗꯝꯒꯤ ꯃꯌꯨꯝꯗ ꯑꯁꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯟꯋꯔꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯦ ꯑꯃꯁꯨꯡ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯦꯗꯤ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯑꯅꯤꯜꯗ ꯃꯍꯥꯛꯅ ꯇꯝꯃꯝꯃꯤ ꯇꯧꯕꯇꯕꯨ ꯂꯦꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯇꯠꯇꯅ ꯃꯥꯏꯊꯤꯕꯁꯤ ꯅꯪꯉꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯁꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯃꯥꯏꯊꯤꯔꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯦ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯝꯖꯔꯛꯄ ꯍꯩ ꯑꯗꯨ ꯄ꯭ꯔꯀꯥꯁꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯦꯊ꯭ꯔꯤꯟꯅ ꯑꯅꯤꯜꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯥꯏꯊꯤꯕꯁꯦ ꯍꯟꯗꯛꯇ ꯅꯪꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯣꯏꯅ ꯅꯪꯂꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯊ꯭ꯔꯤꯟꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯟꯋꯔꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒ ꯖꯦꯜꯗ ꯎꯅꯈꯤꯕꯗ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯗꯤ ꯔꯤꯄꯔ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ ꯃꯗꯨꯗꯤ ꯅꯪꯅ ꯃꯤ ꯍꯥꯠꯄ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯄꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕ꯭ꯔꯦꯛ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯄꯨꯂꯤꯁꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯩꯔꯣꯏꯗ꯭ꯔꯣ ꯃꯤ ꯍꯥꯠꯄ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯈꯜꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯧꯅ ꯍꯥꯠꯄ ꯍꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤꯗꯤ
ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯥꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯗꯤ ꯑꯟꯋꯔꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯁꯤ ꯃꯨꯔꯇꯤ ꯁꯥꯕ ꯅꯨꯄꯥ SD ꯑꯗꯨꯅꯤ ꯃꯥꯅ ꯑꯟꯋꯔꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ ꯇꯔꯨꯛꯁꯨꯕ ꯃꯨꯔꯇꯤꯗꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯃꯍꯥꯛꯅ ꯃꯨꯔꯇꯤ 5 ꯁꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯊꯨꯝꯅ ꯁꯥꯈꯤꯕ ꯃꯨꯔꯇꯤ ꯇꯔꯨꯛꯁꯨꯕꯗꯨꯁꯨ ꯃꯥ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯨꯔꯇꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯨꯔꯇꯤꯗꯨ ꯑꯩꯅꯗꯤ ꯂꯧꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯊꯤꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯙꯥꯀꯔꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯊꯤꯂꯤꯅ ꯃꯁꯛ ꯑꯗꯨꯕꯨ ꯎꯍꯧꯏ ꯑꯃꯁꯨꯡ ꯃꯦꯊꯤꯂꯤ ꯑꯁꯤꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯁ꯭ꯀꯦꯆ ꯑꯗꯨ ꯌꯦꯛꯊꯔꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯑꯟꯋꯔꯈꯛ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯀꯧ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯐꯣꯡꯗꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯟꯋꯔ ꯈꯛꯇ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯌꯦꯛꯂꯝꯂꯤꯕ ꯁ꯭ꯀꯦꯆ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯟꯋꯔꯒ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯔꯛꯄ ꯗꯣꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯂꯨꯏꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯁꯥꯏꯀ꯭ꯔꯤꯇꯤꯛꯁ ꯑꯃꯅꯤ ꯁ꯭ꯀꯦꯆ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯟꯋꯔꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯙꯥꯀꯔꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯔꯛꯏ ꯕꯦꯟꯖꯥꯃꯤꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯨꯏꯁ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯩ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯌꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯊꯥꯒꯠꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯄꯥꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯀꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯦꯕꯦꯀꯥ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯨꯏꯁꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯁꯨ ꯊꯣꯏꯗꯣꯛꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯕꯨ ꯃꯕꯨꯛ ꯀꯪꯍꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯕ ꯏꯀꯥꯏꯕ ꯇꯥꯔꯒꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯆꯔꯆꯀꯤ ꯁꯤꯁꯇꯔꯁꯤꯡ ꯀꯧꯗꯨꯅ ꯍꯪꯍꯟꯕ ꯃꯇꯝꯗꯁꯨ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯅꯣꯡꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯕꯦꯟꯖꯥꯃꯤꯟꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯉꯝꯗꯕꯗꯒꯤ ꯃꯄꯥꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯌꯥ ꯑꯗꯨ ꯃꯨꯊꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯥꯏꯕꯗꯤ ꯔꯦꯕꯦꯀꯥꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯐꯥꯗꯔ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯂꯝ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯏꯖꯠ ꯁꯟꯃꯥꯟ ꯌꯥꯝꯅ ꯇꯧꯏ ꯑꯃꯁꯨꯡ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯃꯔꯨꯝꯒꯁꯨ ꯃꯍꯥꯛ ꯂꯣꯏꯅꯩ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯐꯥꯗꯔ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯂꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯍꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯀꯌꯥ ꯃꯔꯨꯝ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯅꯃꯥꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯇꯧꯕꯇꯕꯨ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ나 ꯔꯦꯕꯦꯀꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯔꯦꯕꯦꯀꯥꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯟꯖꯥꯃꯤꯟꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯅꯤꯜ ꯑꯃꯁꯨꯡ ꯁꯔꯆꯟꯗ꯭ꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯃꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯔꯤꯚꯦꯟꯁꯀꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯨꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯅꯤꯜꯗ ꯍꯥꯏꯔꯝꯃꯤ ꯑꯅꯤꯜꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯗ ꯍꯥꯏꯔꯨꯈꯤꯅꯨ ꯑꯗꯨꯒ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯄꯤꯔꯤꯌꯔꯁꯤꯡꯗ ꯍꯥꯟꯅ ꯑꯝꯇ ꯇꯥꯟꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯟꯖꯥꯃꯤꯟꯗꯤ ꯑꯅꯤꯜꯗ ꯊꯥꯖꯕ ꯊꯝꯃꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯅ ꯍꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯑꯅꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯩꯁꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯅ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯤ ꯑꯃꯁꯨꯡ ꯕꯦꯅꯦꯠ ꯐ꯭ꯔꯦꯡꯀꯣꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯃꯔꯨꯝ ꯄꯤꯖꯔꯝꯃꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯪꯂꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯔꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯂꯨꯏꯁꯄꯨ ꯇꯞꯇꯥꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯕꯦꯟꯖꯥꯃꯤꯟ ꯑꯗꯨꯕꯨꯅ ꯁꯔꯆꯟꯗ꯭ꯔꯅ ꯐꯥꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯂꯦꯡ ꯂꯥꯛꯄ ꯉꯝꯍꯜꯂꯝꯗꯦ
asum Anilna Luis Pupura Matunda, Mount Haraglivasi, Nang in a son of PC, Mabuk Kangalivasi, Nang no Kangalivin Hagadam Hydun Haraki, Madurigi, Papa Nadi Wapam Singado, Yam Tukucha Wapam Wavina Yaramde, Tobo Anilna, Toli with Tolosing a say, Masig in the Pimasasi, how to take it to Ponatra, Alu Target, Masig in the Pimasasi, the Halak of Hagadam Hyduna, Mauna, Rebecca Hakeda, Mikupada, Agi Chan Pigi Matwai, the Cambio, Nakwin Having a Yara Hydun Haki, Asum Todna. Rebecca bu Begren Helipanu Pase, Mapan and Hyduna, Black Eye Mamnasu, Mangon Latin Sitpahoke, Amasum Mapo, Jel Tamke, Toliver Todo Dudagi, Rebecca Su, Kungandu Talotu Chapatake, Amasum Ha, Girls Hostel the Lake, Rebecca Gimapasu, Zelda Matam Karate, Nerame, Amasum Machan Pago, Nerame, Tobo would jail labor Matamda, Mapam Madura Leriba in Mesangaduna, Masana people with Mangan Bani Hyduna, Mangonda Tata Tatana, or Pina Viva Amasum. Ikai bagi miyang yung birakpa tuku chabi miyang yung birakpa mayam sangaduna ma khamungam da badagi jail manungda suicide tawduna sirami asum tawduna mapa dugi aroiba mathong mong pakthokpa matamadda macha nupa dun mapa da chupirami aduga somlakanda anil amasung police karana hainari pase masisu sirabnina case asi lochale waidum sangi hadun rakhi somlakandari Benjamin di ka wa haibto rami police ngadu laman khumlage hadun chinchalapu matamadda lagai misingna mahapu khamkhe Numit Adudagi Mana, Laman Kumbagi Majagasi Pumduna, Saul Pavungai Kibani, Amazon Mana, Sel killing a say Tobo Hor Kibani. Todo the total of Matunda, Benjamin say depression chatki, depression chapel Matam Madudagi, Ma say Yamna Wana, depression the gay, not Hor Kibani, Madu Matunga, to the Sum Hog say Mark Wana Fauki, Madu Matung, Mark like Makatam Taraduna, Sacretics of Kibani. Other scholarship on Laduna Mark, US Satuna, Makatana like them to Kibani. Madu the Anwada Mayum Halapum Matamatuda, and in the phone Toduna. Nang father Bennett Franco Kambra, Amazon, Benjamin Matana Kambra Haraki, Wapam to Tabo Matamda, Anil Sukan Taraki, told with Hodosing a say none at home Mangatan Tabrahidon Haraki, Wapam to Tabo Matamda, Anilna, Equini Hana on the Pumzaga to the Ibani Unarasi, Wapam Mother Lalu Hadon Koke. Lambida Asamatam Lapum Matamda, Unmurda, Anilna, Mrs. Samatari, I'm Mapum Sir Yori Hadon Tarakimini, Madudi Unmurda, unknown Mrs. Samugalaki, Edukamahak, Mapum Sir Yorkli, Unmur Hadon Taraki. Masida Mrs. Saralipasi, Kidaradun Taralipani Happy Simidi, Equine Kangame. Madidi Anwana, Andrew Madugi, number 2 Tarduna Madugi location to trace the Wadun Harke. Tobuda Andrew na Madugi number 2 Tiba Matamda, Karim to Kanaba Punkide, Maramdi, phone do switch up to Hatun Harke. Madidi Anwarso, Anil Gire Pamadutan Malake, Mapam Maduda, Anil Dilemde, Maramdi, Mapamasi, Makwani, Kanava Pamni Eduga, Mamataki Madam the Sumakwani Mapamas the Hay Latuna Waichanabani. Mapamadra Mana Anil the phone to Matamda Anil phone do, Mapamadra Tadun Lirambatina K. Madidi Mapamadra drone number Parapatina K. Aduka drone say Mapamaduda, Wadingi photosotona without the Tarakiba drone with Rami, Mato Usumda, drone pilot Duda Madugi, drone and the Lokiva video for testing of the Yang Hadri Yangami, Madura Mahana, Vena Modami, Benasi Asang Machugi Bene, Madui video for test of the Mana and Word Tarduna, Masigi Garisi tres of Wungam Bringing Hadun Harake. Maduragi video Yelubum Matamda, video say makes to sing the Aduga, Gari say Yamla Dobanina, trace of Bungam the Haduna and one Harake. Madi the Andrina traffic camera singado, Mana Lena monitor to Levni, Aduga, traffic camera singaduna, Madugi, Venado, Rekotogi, Mawang Mahan Tenake, Asum Todra, Masigi, Bena City, Hotel Singagi, Pata Hudi Putona Baviani, Aduga, Aduga Masigi Benasi, Oki Farmer with the Chat Creator Harake, Amasong Mapamado. Call stories to Yadunarke, Mato Usumna Mapamaduda, Quina, Uba from Livasi, Dr. Benjamin Luiso Mapamaduda, Anilbo, Pazaladuna, Machin Menchaladuna, Operation Taunabugi, Sam Southern Lermi, Atuso, Hingna Todurivani, Mapamaduda Benjamin, Mamma talk about what is in the Liratuna, I say Madukilaman completely hidden Harake, Madigi Mapamadura, and Barso, Mauna, Marki Kanaba, Police and Purtuna Mapamadura Yore. Mapamadura CCTV camera Kindrule, Maramadura, Policing Amasung and Warlakado, Benjamin Urami. Mato Usumna Makoso, Samasum Jalapum Matamaduda, Makoso, Saitona, Benjamin Amasung, Anil Batiba Horoke, Maduragi, Policing of the So Mapam Madura Chaitokuna, Makoi Batiba Matamadura, Manning Lomdagi, Benjamin Latuna Makoi Tektorami, Police Amadi, Wapamadura Mahana Putatra 1,000 Tonlami, Amazon, Amadaso, Mahana, Bersana Tomtatuna, Mapam Madura Gan Mangan Lermi. Maridi Anwarso, Anil Gimal Changai, Amazon, Anil Gipuliving at the Lotoket of Watanjadra Mapamada, Benjamin Changake, Benjamin Urubamatam the Mal Haripase, Nangi among your voicing at any Winakali, Adugamasi Gamasi, Matang Sir Rachel Hyden Harake, Mother Benjamina, Madu Kanglasuka Haripan Hydra, Makoini Punacheneva Hoke,
असम पुनरक मतमदुदा बेंजामिन अनवरबु ngakthi chaptuna haike taw tanjaduna mafam aduda Catherine laktuna Benjamin ki makok utuma thomki amasung Anwar amasung Anil bu mahana kanki adu case asi Catherine na solve tawre haduna TV ki pawsingda makhoi senior officer tuna haduna dermi kwadi luri wafam de tholiba thodo asi ki matangda khangliba se Anil ne Anwar ne amasung Benjamin khaktana khangmani ati kanam ta khangde aduga wafam sing asi police na interrogation tawu matamda so Benjamin hayu haiba yakide Madidi Anwar su hospitalized tawmi hospitalized tawu matamda mafam maduda Anil laktuna mahapu na balaki Madidi Fatima amasung angang adubu mapanda warin dusana gi haduna thadoke Madigi Anwar halli basi tholiba thodo sing asi nangna pasha pamnu patagi tholiba ngaktina tra haduna harake wafam muda matamda Anilna Father Bennett Francois banu pase yamna chawu misagamni amasung madati order la patagi masi taw haduna tawkhibani haduna harake aduba nangsu akhoi gi department da criminology oina lening manatra adu idaragadi masi wafam sing asi amata phongdorkanu haduna harake upali tabani na somla kanda Anwar su tumina leba tarame tholiba thodo sida marali teba police ahum amsu siribani aduga masida Benjamin na mi ate khara su sijinare kokain samir sijinare aduga ma ke fingerprint lokthogdana ma pu hatokre aduga Simon amasung Arvind ambuso mahana harpade yaukibani maduragidi Anwar su police station da laktuna Benjamin go narami Benjamin go naba matamda Anwar bu mahana thagalami maramdi police ka namtana solve to ngamdaba case si ma solve to bidamata thagakibani aduga Anwar na ma pu thagali basi nangi planning city aroi bitai maramdi Kasuk panali jadaba police officer ahum matuso nang hatopire aduga nang lamun khumba pawni baji sumnatagi sarat amasung Anil bani adu maruena nang lamun khumba pawni baji Father Bennett Franco dubani adubudi nang hat khabrai trangai wafam adu haraduna Anwar wakan habe khaladuna mamangtaki matamda Simon gi jail da sire haduna ma ki dead body funky habado nang father adu gi dead body to langchenduna mahapo Aibidi Simon bu mafam adu kanduna porkevna trahaduna rake wafam adu matamda Benjamin su hoi haduna hare Father Bennett Franco na maha ki mache Rebecca bu pregnant ohan kibani na maha da yamna tamthiba mong da harpa pam kibani maramadra mafam madra mailakta maha pulang chiladuna maha ki body je putak jahan khrabani na body se masa khangba ngam kidabani adu ma na laman khama pam le basi sammatagi police officer ani katani Sarachandra Anil ga adabu Anil di hingli tasena habata gadi karigumba makhoi ni da direct apana na attack to batara gadi mangonda case se lakani khaladuna ma na serial killer gi plan si to kibani Atopo officer karsu maan harpade yaukibani madidi Anwar haragli basi murti musulai aduga Anil su hoji hingli hadun harke adu nangi plan adu fail wari hadun hare wahom madu tarbu matamda somna kanda Benjamin su chummi hadun hare Anwar na Benjamin chummi harapai mong adu karigumba kharati chingdarami habidi mahdi psychologist nina mi iduna haragli ba mong adu ma khang bangamke somna kanda na Benjamin bu police station dagi ko tamna puna bidamta police singaduna mahapu gari da hapsala duna puduna lake Madagidi Anilna Maki police officer singaduda Benjamin Bulambida encounter tawduna hato gaiduna oda pirake maramde makhoi fellow officer ke amru mahana halibanina mafam madur leriba police singadu su khara warang yake asum tawduna lambida Benjamin bu pudur laki amasung kana leitro mafam mamada mahapu poraktuna mafam maduda kapthatladuna mahapu encounter tawduna hatke Mari risona kanda Anwarna Anil phone tawu matamda Anil dudi plan du tawrobanina mahana yelaklani khaladuna phone adu pakhakide Anwarna Aninda phone tawu matamda phone pakhal mandabagi Anwar su Anil gi mayum tanma laki mafam madu lapam matamaduda somna kandati nupi amana Anil gi thongalu thenduna lerami amasung Anil gi thongadu longsanke madudagidi mafam maduda Anwar su yoke Anwarna yopa matamadra nupi do kaadu ri thokibai mongam oke nupi do mahana amuta okidreba nupi ni Madagidi mahana kamanung changtuna yemba matamdadi Anil su mafam madura siduna tadra lembagi mongam oke masina talibase Benjamin sikivataagasu Maki machi Rebecca laktuna laman khume hapasimidi mal gyan tabangam ki maramaduna maana thonawle tholtuna chalibana bidura Rebecca haduna kokki asum toduna Rebecca su ontholtuna yenki amasung machin manawla khumningliba mapagi lamanadu singba habado oike mato usumna movie selo sanki aduga movie sigi wai liba matamda karigumba chithaw yawtarga sumayamna ngapigani adu agi channel da nangma sangpa viewers singda karigumba pawpham nang thamjaramgi madudi movie explanation amata matamda yamna koina wana changlibani aduga akoina honare bese kaisu leitana khanbagi mawdri tawbinda na bidam tani singjari